신학생 야이파라고 놈이나 뭐 미나르시 얌나 붕닝 레이타바 아사오바 분나막 거기 그거 보여스노 그이나 하면서 거기 라이프 카람테 잉데 잉들어가서 그리스 가이디 좀 강함게 아두가 좀 탐자람게 사이너스기 마땅히 기당 내냐 미나시 아이 강다나 하이다나 사이너스기 마땅히 강도 나티 아이게 샤는 빠주 사이너스 나기 마세 사이너스 나기 비시다 마기 마땅시다 얌 깐나 문나 그래 하니 용 만웅기 미호이싱 바로 이제 삐바 강싱나 싱다 나르포 마담다 카라 아노에 그러게 카라 수파이 나르포 마담다 코니 얌 누아이 저디는 고 doctor 싱가 그얌 따나바 아강 아이싱가 그얌 따나바 hꯧꯖꯤꯛꯇꯤ 인터넷ꯁꯨ ꯑꯃꯨꯛ ꯊꯣꯛꯂꯕꯅꯤ 인터넷ꯀꯤ ꯈꯨꯠꯊꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯌꯥꯝ ꯑꯃꯗꯒꯤ ꯊꯤꯕ ꯑꯗꯨꯅ ꯁꯥꯏꯅꯁꯁꯦ ꯀꯃꯥꯏꯅ ꯄꯔꯃꯤꯅꯦꯟꯠꯂꯤ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯝ ꯐꯣꯂꯣ ꯁ꯭ꯇꯦꯞꯁꯦ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯇꯧꯕ ꯌꯥꯕ ꯌꯥꯗꯕꯁꯦ ꯁꯤ ꯈꯤꯇꯪ ꯉꯥꯛꯑꯒ ꯆꯠꯄꯤꯌꯨ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯥꯎꯟꯁꯦ ꯐꯖꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯀꯣ ꯑꯩꯁꯦ ꯐꯣꯟꯁꯤꯁꯨ ꯇꯆ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯇꯆ ꯔꯦꯁꯄꯣꯟꯁꯤꯞꯁꯦ ꯌꯥꯗ꯭ꯔꯦ ꯐꯣꯟꯁꯦ ꯁꯤꯜꯂꯨ ꯍꯥꯏꯔꯕꯅꯤ ꯍꯟꯗꯛꯁꯦ ꯊꯥ 2-3ꯗꯪ ꯂꯩꯔꯀꯥꯟꯗ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯑꯄꯥꯛꯄ ꯑꯃ ꯂꯩꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯦꯝꯃꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯁꯥꯏꯅꯁꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯤ ꯁꯥꯏꯅꯁꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯥꯏꯅꯁ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯦꯅꯨꯄꯥ ꯑꯃ ꯅꯥꯔꯝꯃꯤ ꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯇꯔ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯊꯕꯛ ꯇꯧꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯁꯥꯏꯅꯁꯁꯦ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ 12 ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯉꯝꯈꯤꯗꯦ 12 ꯑꯦꯛꯖꯥꯝ ꯊꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯏꯅꯁꯁꯦ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯁꯥꯏꯅꯁꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯕ ꯑꯃ ꯃꯊꯧ ꯇꯥꯔꯤꯁꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯍꯧꯔꯛꯏꯕꯅꯣ ꯁꯥꯏꯅꯁꯀꯤ ꯋꯥ ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯑꯌꯥꯝꯕꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯅꯥ ꯑꯌꯥꯝꯕꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗ ꯆꯍꯤ ꯁꯨꯗꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯦ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯔꯤꯟ ꯃꯣꯠꯂꯛꯄꯗꯩꯅꯤ ꯊꯤꯔꯤꯟ ꯃꯣꯠꯂꯤꯕꯁꯤ ꯀꯔꯤꯗꯩꯅꯣ ꯆꯤꯟꯖꯥꯛ ꯐꯠꯂꯛꯇꯕꯗꯒꯤ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯅ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯌꯥꯎꯔꯛꯄꯁꯦ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯤ ꯐꯠꯇꯕ ꯌꯥꯝ ꯌꯥꯎꯋꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯤꯡꯁꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯟꯒꯤ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯟꯒꯤ ꯃꯥꯁꯤ ꯊꯤꯔꯤꯟꯅꯦꯅ ꯈꯜꯂꯁꯤ ꯎꯇꯣꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕꯁꯦ ꯈꯣꯡꯁꯦ ꯍꯥꯞꯇꯣꯛꯇ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯄꯣꯠ ꯑꯁꯦ ꯗꯥꯏꯖꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯔꯤꯟꯒꯤ ꯋꯥꯜꯁꯤꯗ ꯐꯠꯇꯕ ꯍꯧꯗꯤꯁꯤ ꯃꯌꯥꯝ ꯅꯞꯁꯤꯜꯂꯦ ꯃꯥꯁꯤ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯦꯕꯖꯣꯔꯕ ꯇꯧꯔꯛꯑꯦ ꯑꯦꯕꯖꯣꯔꯕ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯕꯣꯗꯤꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯤꯗ ꯂꯥꯏꯅꯥ ꯃꯈꯜ ꯃꯈꯜ ꯑꯣꯜꯍꯜꯂꯛꯄ ꯌꯥꯏꯑꯕ ꯁꯤꯁꯤꯅ ꯀꯣꯂꯦꯁꯇꯣꯔꯦꯟ ꯔꯣꯝꯗ ꯂꯥꯛꯄ ꯌꯥꯏ ꯃ꯭ꯌꯨꯀꯁ ꯐꯣꯝ ꯇꯧꯔꯛꯑꯀꯥꯟꯗ ꯁꯥꯏꯅꯁꯇ ꯂꯥꯛꯄ ꯌꯥꯏ ꯀꯣ ꯑꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯥꯏꯅꯁꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯁꯤꯝꯄꯜ ꯖꯁ ꯀꯩꯁꯨ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯊꯤꯔꯤꯟꯒꯤ ꯋꯥꯜꯁꯤ ꯊꯤꯔꯤꯟꯁꯦ ꯃꯣꯠꯂꯛꯄ ꯈꯣꯡ ꯆꯥꯡ ナꯏꯅ ꯐꯖꯅ ꯍꯥꯝꯃꯛꯇꯕ ꯑꯃꯣꯠ ꯑꯀꯥꯏ ꯌꯥꯝ ꯆꯥꯔꯛꯄ ꯐꯥꯁ ꯐꯨꯗꯀꯨꯝꯕ ꯌꯥꯝ ꯆꯥꯔꯛꯄ ꯖꯪ ꯐꯨꯗꯀꯨꯝꯕ ꯌꯥꯝ ꯆꯥꯔꯛꯄꯀꯣ ꯑꯁꯤꯗꯒꯤ ꯗꯥꯏꯖꯦꯁꯟꯁꯦ ꯋꯥꯔꯛꯄ ꯑꯗꯨꯅ ꯑꯃꯥꯡꯕꯗꯨꯗꯤ ꯀꯨꯏꯅ ꯏꯟꯇꯦꯁꯇꯥꯏꯟ ꯊꯤꯔꯤꯟ ꯃꯅꯨꯡꯁꯤꯗ ꯂꯤꯁꯜꯂꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯃꯥꯡꯕꯁꯦ ꯁꯨꯝ ꯈꯒ ꯂꯤꯁꯟꯕ ꯈꯒ ꯁꯨꯝ ꯂꯤꯁꯟꯕ ꯈꯣꯡ ꯍꯥꯝꯕ ꯆꯥꯡ ꯅꯥꯏꯔꯛꯇꯕꯅꯆꯤꯡꯕ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯊꯤꯔꯤꯟꯒꯤ ꯋꯥꯜꯁꯤꯗ ꯉꯁꯥꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤꯁꯤ ꯅꯞꯁꯤꯟꯈ꯭ꯔꯀꯥꯟꯗ ꯃꯗꯨꯅ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝ ꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁꯥꯏꯅꯁꯀꯤ ꯃ꯭ꯌꯨꯀꯁ ꯃꯌꯥꯝ ꯑꯃ ꯐꯣꯝ ꯇꯧꯔꯛꯑꯦ ꯗꯦꯟ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯃ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒ ꯂꯥꯁꯇ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯉꯁꯤꯁꯦ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯄꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯎ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯉꯁꯤ ꯄꯨꯡ 15-16ꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯅ ꯀꯩꯅꯣꯗ ꯌꯦꯃꯦꯟ ꯍꯨꯇꯤ ꯑꯩꯈꯣꯏ ꯍꯨꯇꯤ ꯂꯩꯕ ꯀꯥꯡꯕꯨ
ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯗꯤꯄꯣꯠ ꯊꯥꯎ ꯄꯩꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯀꯥꯟꯗ ꯌꯥꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯃꯛꯅꯤ ꯃꯁꯤ ꯑꯆꯧꯕ ꯁꯤꯁꯤꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯃꯤꯗꯜ ꯏꯁꯁꯤꯗ ꯍꯧꯖꯤꯛ ꯊꯥ ꯑꯃꯅꯤꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯐꯪꯒ ꯑꯗꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯣꯜꯂꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯗꯨꯝ ꯁꯣꯜꯂꯛꯀꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯟꯖꯈꯤꯕꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯊꯥꯎ ꯐꯪꯗꯕ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦꯀꯣ ꯃꯤꯗꯜ ꯏꯁꯇ ꯂꯥꯟ ꯆꯥꯎꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯜꯃꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁꯅ ꯄꯦꯂꯦꯁꯇꯥꯏꯟꯗ ꯇꯧꯔꯤꯁꯦ ꯃꯥ ꯂꯨꯝꯅ ꯂꯧꯗꯦ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯆꯦꯛꯁꯤꯟꯅ ꯌꯦꯡꯖꯕ ꯁꯦꯟꯅꯕꯗꯨꯅꯦꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯃꯁꯤꯃꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ ꯑꯦꯅꯤꯋꯦ ꯃꯁꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯀꯥꯟꯗ ꯁꯥꯏꯟꯁꯀꯤꯁꯤꯗ ꯂꯥꯛꯁꯤ 100% ꯀ꯭ꯌꯣꯔ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯥꯏꯅꯗꯣꯏꯁꯦ ꯄꯣꯂꯟ ꯗꯁ ꯀꯣ ꯑꯦꯂꯔꯖꯤꯛ ꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯆꯩ ꯋꯦꯗꯔ ꯆꯦꯟꯖ ꯂꯥꯛꯄ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯧꯏ ꯀꯣꯛ ꯆꯤꯛꯂꯛꯀꯅꯤ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯀꯅꯤ ꯇꯨꯝꯕ ꯐꯖꯅ ꯌꯥꯔꯛꯑꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯐꯨꯗꯣꯔꯛꯀꯅꯤ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯔꯛꯑꯣꯏ ꯆꯤꯛꯂꯛꯀꯅꯤ ꯃꯥꯏ ꯃꯤꯠ ꯆꯤꯛꯂꯛꯀꯅꯤ ꯁꯥꯏ ꯂꯨꯝꯃꯛꯀꯅꯤ ꯅꯈꯥꯡ ꯂꯨꯝꯒꯅꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯅꯥꯇꯣꯟ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯛꯀꯅꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯔꯛꯑꯣꯏ ꯑꯗꯒꯤ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯦꯁꯄꯤꯌꯥꯔꯦꯇꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯕꯣꯝ ꯑꯩꯈꯣꯏꯒꯤ ꯂꯪꯁꯀꯤ ꯑꯁꯤꯒꯤ ꯁꯔꯨꯛꯁꯤꯗꯁꯨ ꯃ꯭ꯌꯨꯀꯁ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯀꯅꯤ ꯃ꯭ꯌꯨꯀꯁꯁꯦ ꯑꯃꯣꯠꯄꯗꯨꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯅꯥꯡꯗꯨꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤ ꯂꯩꯁꯤꯜꯂꯛꯀꯅꯤ ꯁꯥꯏꯒꯤ ꯅꯦꯁꯦꯟꯒꯤ ꯁꯥꯏꯒꯤ ꯖꯒꯥꯁꯤ ꯂꯣꯏ ꯍꯣꯕꯅꯦ ꯁꯥꯏ ꯖꯒꯥꯁꯤ ꯍꯣꯕꯅꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯕꯅꯦꯕ ꯏꯁꯀꯟꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯀꯁꯁꯦ ꯌꯥꯝꯅ ꯐꯣꯝ ꯇꯧꯒꯜꯂꯦꯕ ꯃ꯭ꯌꯨꯀꯁꯁꯦ ꯁꯤꯁꯤꯅ ꯁꯥꯏ ꯆꯤꯛꯄꯤ ꯃꯈꯜ ꯃꯈꯜ ꯆꯤꯛꯄꯤ ꯁꯥꯏꯒꯤ ꯆꯤꯛꯄꯤꯒ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯁꯥꯏꯅꯁꯁꯦ ꯊꯨꯅ ꯂꯥꯏꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯕ꯭ꯔꯦꯟ ꯌꯧꯁꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯁꯥꯏꯅꯁꯁꯦꯀꯣ ꯕ꯭ꯔꯦꯟ ꯌꯧꯁꯤꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯑꯗꯣꯝꯅ ꯗꯣꯛꯇꯔ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯅꯦꯁꯦꯟ ꯏꯁꯄ꯭ꯔꯦ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯤꯡꯕ ꯀꯔꯤ ꯁꯤ ꯍꯥꯞꯄꯨ ꯈꯣꯠꯂꯨꯅ ꯁꯤꯖꯤꯟꯅꯅꯤ ꯃꯇꯝ ꯈꯔ ꯌꯥꯡꯅꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯄꯥꯛ ꯐꯕ ꯅꯥꯏꯔꯣꯏ ꯄꯨꯔꯥ ꯀ꯭ꯌꯣꯔ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯆꯤꯟꯖꯥꯛ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯆꯤꯟꯖꯥꯛ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯅꯁꯨ ꯏꯊꯣꯛꯆꯔꯒ ꯑꯗꯨꯝ ꯊꯝꯖꯕꯅꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥꯗ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯕ ꯏꯆꯥꯁꯤꯡꯗ ꯑꯣꯏꯔꯒꯗꯤ ꯐꯥꯁꯇꯤꯡꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯗ ꯑꯣꯏꯔꯒꯗꯤ ꯐꯥꯁꯇꯤꯡꯁꯦ ꯆꯔꯥ ꯍꯦꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯥꯁꯦ ꯅꯣꯡꯃ ꯑꯃ ꯍꯦꯟꯒꯗꯣꯏꯕ ꯅꯠꯇꯦꯀꯣ ꯑꯌꯨꯛꯇꯒꯤꯅ ꯇꯧꯒꯗꯕꯅꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕ ꯑꯩ ꯔꯣꯇꯤꯟ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯀꯣꯟꯅ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯌꯨꯛꯇ ꯇꯧꯒꯗꯕꯁꯦ ꯁꯥꯏꯅꯁ ꯂꯩꯕ ꯀꯥꯡꯕꯨꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯗ ꯑꯌꯨꯛ ꯍꯧꯒꯠꯄꯤꯔꯣ ꯆꯤꯟꯖꯥꯛ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯈꯣꯡ ꯍꯥꯝꯕ ꯊꯦꯡꯕꯤꯔꯣ ꯃꯣꯠꯄ ꯌꯥꯗꯦ ꯏꯁꯤꯡꯗꯤ ꯐꯖꯅ ꯊꯛꯄꯤꯌꯨꯀꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟꯒꯤ ꯃꯇꯝꯅꯤꯅ ꯏꯪꯊꯝꯊꯥ ꯌꯥꯝ ꯀꯟꯅ ꯆꯪꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯝ ꯏꯁꯤꯡ ꯑꯏꯪꯕ ꯐꯖꯅ ꯑꯗꯨꯝ ꯂꯤꯇꯔ ꯃꯈꯥꯏꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯊꯛꯆꯟꯕꯤꯌꯣ ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯕ ꯊꯦꯡꯗꯣꯛꯄꯤꯌꯨ ꯊꯤꯔꯤꯟ ꯃꯣꯠꯄꯁꯤꯅꯤꯀꯣ ꯌꯥꯝꯅ ꯑꯁꯣꯛꯏꯁꯦ ꯁꯥꯏꯅꯁꯇ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯔꯕꯣꯠ ꯐꯪꯉꯒꯗꯤ ꯇꯣꯔꯕꯣꯠꯀꯤ ꯖꯨꯏꯁꯁꯦ ꯃꯤꯛꯁꯔ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯖꯅ ꯇꯛꯈꯥꯏꯕꯤꯔꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯊꯛꯄꯤꯕ ꯄꯨꯛ ꯍꯥꯡꯅ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯚꯣꯏꯗ ꯄꯨꯔꯥ ꯇꯧꯕꯤꯌꯨ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯗꯤꯞ ꯐ꯭ꯔꯥꯏꯁꯤꯡꯁꯦ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨ ꯁꯤꯃ ꯆꯥꯕ ꯌꯥꯗ꯭ꯔꯦꯀꯣ ꯆꯥꯒꯦ ꯍꯥꯏꯔꯒꯁꯨ ꯇꯪꯒꯪꯁꯦ ꯍꯧꯕꯤꯔꯣ ꯊꯥꯎ ꯑꯝꯇ ꯌꯥꯎꯍꯟꯕꯤꯒꯅꯨ ꯊꯥꯎ ꯑꯝꯇ ꯌꯥꯎꯗꯅ ꯇꯪꯒꯪꯁꯦ ꯍꯧꯕꯤꯔꯣ ꯃꯩꯗꯥ ꯇꯧꯕꯤꯒꯅꯨ ꯑꯇꯥ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯑꯇꯥꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯗꯨꯝꯕ ꯑꯃ ꯆꯥꯕꯤꯌꯨ ꯁꯨꯝ ꯑꯗꯨ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯄꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯊꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯆꯝꯕ ꯑꯃ ꯆꯥꯕꯤꯌꯨ ꯍꯩ ꯆꯥꯕꯤꯌꯨ ꯌꯥꯝꯅ ꯍꯩ ꯁꯤꯖꯟꯅꯦꯜ ꯐ꯭ꯔꯨꯏꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯪꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯗꯣ ꯅꯠꯇꯕ ꯁꯤꯗ ꯁꯤꯖꯟꯅꯦꯜ ꯐ꯭ꯔꯨꯏꯠꯁꯦ ꯆꯥꯕꯤꯌꯨ ꯑꯗꯨꯗꯒꯤ ꯁꯤ ꯂꯩꯔꯦ ꯈꯣꯡ ꯍꯥꯝꯕꯁꯤꯗꯤ ꯅꯣꯡꯃꯗ 2 ꯀꯨꯝꯕ ꯊꯦꯡꯗꯣꯛꯇꯕ ꯌꯥꯗꯦꯀꯣ
ꯏꯁꯤꯡ ꯊꯤꯔꯤꯟꯁꯨ ꯃꯣꯠꯍꯟꯕ ꯌꯥꯗꯦ ꯊꯤꯔꯤꯟ ꯃꯣꯠꯄꯗꯩꯅꯦ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯀꯁ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯉꯁꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯗꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗ꯭ꯔꯦ ꯐꯨꯅꯥꯛꯀ ꯊꯝꯃꯗꯅ ꯐꯨꯅꯥꯛꯇ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯂꯨꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯡꯗ ꯇꯧꯔꯒ ꯈꯣꯡꯁꯦ ꯍꯥꯞꯇꯣꯛꯄꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯃꯗꯨ ꯍꯧꯖꯤꯛ ꯎꯈꯤꯗ꯭ꯔꯦ ꯃꯨꯠꯈ꯭ꯔꯦ ꯃꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯆꯠꯅꯕꯤꯈꯩꯁꯤ ꯃꯃꯥꯡꯉꯩꯒꯤ ꯑꯔꯤꯕ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯒꯗꯕꯁꯤꯡꯁꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯏꯅꯁ ꯂꯩꯕ ꯃꯤꯗ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯏꯆꯥ ꯑꯣꯏꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯀꯩ ꯑꯃ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯣꯡꯁꯦ ꯆꯥꯝꯕꯤꯌꯨ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯋꯥꯇꯔ ꯕꯦꯒ ꯑꯃ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯌꯨꯛꯇ ꯅꯨꯡꯁꯥ ꯌꯥꯏꯕꯁꯦ ꯁꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯧꯕꯤꯒꯅꯨ ꯁꯥꯏꯅꯁ ꯌꯥꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯊꯣꯛꯂꯛꯄ ꯅꯨꯡꯁꯥ ꯃꯔꯨꯑꯣꯏꯅ ꯄꯨꯡ 7-9ꯒꯤ ꯅꯨꯡꯁꯥꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯌꯥꯏꯕꯤꯌꯨ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯛꯊꯤ ꯈꯟꯕ ꯈꯣꯠꯄ ꯌꯥꯎꯔꯛꯑꯕ ꯃ꯭ꯌꯨꯀꯁꯁꯤꯡꯗꯣ ꯇꯁꯦꯡꯅ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯛꯑꯕꯅꯦ ꯑꯗꯨꯕꯨ ꯅꯝꯕꯔ 1 ꯇꯥꯔꯒꯦꯠ ꯇꯧꯗꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗ ꯊꯤꯔꯤꯟꯗ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯅꯦꯕ ꯀꯣꯂꯣꯟꯗ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯁꯦꯡꯇꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯁꯤ ꯁꯦꯡꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯦꯡꯅ ꯑꯩ ꯍꯥꯏꯖꯔꯒꯦ ꯆꯥꯕꯒꯤ ꯆꯤꯟꯖꯥꯛꯁꯤꯃꯗ ꯑꯩ ꯂꯥꯛꯆꯔꯒꯦꯀꯣ ꯆꯤꯟꯖꯥꯛꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯆꯥꯒꯗꯕꯅꯣ ꯀꯔꯤ ꯀꯔꯤ ꯆꯥꯔꯣꯏꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯉꯁꯥꯏꯒꯤ ꯖꯨꯏꯁꯇ ꯇꯣꯔꯕꯣꯠ ꯖꯨꯏꯁ ꯌꯥꯝ ꯊꯛꯄꯤꯌꯨ ꯒꯥꯖꯔꯒꯤ ꯖꯨꯏꯁ ꯊꯛꯄ ꯌꯥꯝ ꯀꯥꯟꯅꯩ ꯀꯣ ꯕꯤꯠꯔꯨꯠꯇꯤ ꯇꯧꯕꯤꯒꯅꯨ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯕ ꯃꯤꯅ ꯕꯤꯠꯔꯨꯠ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯁꯤꯃ ꯈꯤꯇꯪ ꯈꯪꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯕꯤꯠꯔꯨꯠꯇꯤ ꯇꯧꯕꯤꯒꯅꯨ ꯒꯥꯖꯔ ꯅꯠꯇ꯭ꯔꯒ ꯇꯣꯔꯕꯣꯠꯀꯤ ꯖꯨꯏꯁ ꯌꯥꯝꯅ ꯅꯣꯡꯃꯗ 3-4ꯔꯛ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯁꯦ ꯃꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯅꯤꯡꯗꯕ ꯍꯥꯏꯕꯗ ꯇꯟꯕ ꯍꯥꯏꯒꯗꯣꯏꯔꯥ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯁꯤ ꯃꯃꯥꯡꯉꯩꯒꯤ ꯏꯕꯨꯕꯣꯛꯁꯤꯡꯒꯤ ꯂꯩꯔꯤꯉꯩꯒꯤ ꯆꯧꯕꯤ ꯆꯐꯨꯅ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨ ꯇꯣꯛꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯦ ꯐꯅꯌꯥꯝ ꯃꯨꯠꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯍꯧꯒꯠꯄꯤꯔꯣ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯆꯥꯛ ꯊꯣꯡꯕꯤꯔꯣ ꯐꯥꯁ ꯐꯨꯗ ꯄꯤꯖꯒꯅꯨ ꯕꯔꯒꯔ ꯅꯨꯡꯒꯔ ꯑꯃꯐꯥꯎ ꯌꯥꯗꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯌꯥꯗꯦꯀꯣ ꯁꯥꯏꯅꯁ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯉꯩꯁꯦ ꯊꯥꯖꯗ꯭ꯔꯀꯥꯟꯗ ꯌꯦꯡꯕꯤꯌꯨ ꯁꯥꯏꯅꯁ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯃꯤꯗꯣ ꯌꯦꯟ ꯊꯣꯡꯉꯒꯔ ꯑꯩꯈꯣꯏ ꯉꯥꯅꯨ ꯊꯣꯡꯉꯒꯔ ꯀꯔꯤꯅꯣ ꯊꯣꯡꯉꯒ ꯁꯥ ꯐꯖꯅ ꯊꯣꯡꯉꯀꯥꯟꯗ ꯐꯖꯅ ꯆꯥꯁꯤꯟꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯛꯇ ꯌꯦꯡꯕꯤꯌꯨ ꯐꯨꯟꯕ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯂꯩꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯤꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯧꯕꯤꯒꯅꯨ ꯍꯣꯇꯦꯜ ꯆꯪꯕꯁꯤꯃ ꯇꯣꯛꯄꯤꯔꯣ ꯀꯦꯟ ꯐꯨꯗ ꯀꯦꯟꯗ ꯍꯥꯟꯕ ꯄꯦꯀꯦꯠ ꯐꯨꯗ ꯐꯥꯁ ꯐꯨꯗ ꯕꯔꯒꯔ ꯑꯃ ꯂꯣꯏ ꯇꯣꯛꯄꯤꯔꯣ ꯁꯃꯣꯁꯥ ꯅꯨꯃꯣꯁꯥ ꯂꯣꯏ ꯇꯣꯛꯄꯤꯔꯣ ꯌꯨꯝꯒꯤ ꯊꯥꯎ ꯌꯥꯝꯅ ꯌꯥꯎꯗꯕ ꯑꯗꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯌꯨ ꯍꯩ ꯌꯥꯝ ꯆꯥꯕꯤꯌꯨ ꯃꯇꯝꯒꯤ ꯁꯤꯖꯟꯅꯦꯜ ꯐ꯭ꯔꯨꯏꯠ ꯆꯥꯕꯤꯌꯨ ꯊꯤꯔꯤꯟ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯟꯁꯦ ꯁꯦꯡꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯔꯤꯅꯣꯅ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐꯥꯏꯕꯔ ꯋꯥꯡꯕ ꯆꯤꯟꯖꯥꯛꯅꯤ ꯐꯥꯏꯕꯔ ꯋꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯗ ꯀꯔꯤꯅꯣ ꯐꯥꯏꯕꯔ ꯋꯥꯡꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯐꯥꯏꯕꯔ ꯋꯥꯡꯕ ꯆꯤꯟꯖꯥꯛꯁꯤ ꯆꯥꯗ꯭ꯔꯒꯗꯤ ꯀꯣꯂꯣꯟꯗꯒꯤ ꯑꯃꯥꯡꯕ ꯂꯧꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯉꯝꯃꯣꯏꯕ ꯉꯁꯥꯏꯒꯤ ꯀꯣꯂꯣꯟ ꯃꯅꯨꯡꯗ ꯀꯣꯂꯣꯟꯒꯤ ꯊꯤꯔꯤꯟꯒꯤ ꯋꯥꯜꯗ ꯄꯛꯑꯒ ꯂꯩꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏ ꯂꯥꯏꯅꯥꯁꯤ ꯑꯣꯜꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯁꯤꯁꯦ ꯁꯦꯡꯇꯣꯛꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯏꯕꯔ ꯋꯥꯡꯕ ꯄꯣꯠꯁꯦ ꯆꯥꯕ ꯇꯥꯏ ꯑꯗꯨꯅ ꯐꯥꯏꯕꯔ ꯋꯥꯡꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯝꯕꯧ ꯀꯣ ꯄꯥꯠꯇ ꯐꯪꯕ ꯊꯝꯕꯧ ꯁꯤ ꯐꯥꯏꯕꯔ ꯑꯗꯨꯝ ꯋꯥꯡꯉꯤ ꯂꯐꯨ ꯊꯔꯣ ꯐꯥꯏꯕꯔ ꯋꯥꯡꯕ ꯄꯣꯠꯅꯤ ꯏꯔꯣꯜꯂꯒ ꯆꯥꯕꯤꯒꯦꯔꯥ ꯁꯤꯡꯖꯨ ꯇꯧꯔꯒ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯂꯐꯨ ꯀꯣ ꯑꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯐꯪꯕ ꯑꯃꯁꯨꯡ ꯎꯍꯩ ꯋꯥꯍꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯦ ꯄꯨꯡꯊꯣꯟ ꯁꯤꯖꯟꯅꯤ ꯄꯨꯡꯊꯣꯟꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯕ ꯌꯥꯏ ꯄꯨꯡꯊꯣꯟ ꯆꯥꯕꯁꯨ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯄꯨꯡꯊꯣꯟ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯍꯩꯅꯧꯒꯤ ꯁꯤꯖꯟ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯍꯩꯅꯧꯒꯤ ꯁꯤꯖꯟ ꯂꯣꯏꯔꯀꯥꯟꯗ ꯅꯣꯕꯥꯞ ꯁꯤꯖꯟ ꯂꯥꯛꯑꯅꯤ ꯑꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯇꯧꯒꯗꯕ ꯑꯌꯨꯛꯇꯒꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯅ ꯂꯥꯏꯐꯅꯤꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯤꯇꯪ ꯋꯥꯠꯂꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛ ꯀꯩꯅꯣ ꯅꯠꯇꯦ ꯍꯦꯜꯊꯀꯤ ꯑꯦꯛꯁꯄꯥꯔꯠ ꯀꯔꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯄꯨ ꯁꯤ ꯀꯩ ꯀꯥꯟꯅꯅꯤ ꯁꯤ ꯀꯩ ꯀꯥꯟꯅꯩ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯦꯗꯤꯁꯤꯅꯦꯜ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝ ꯍꯪꯉꯦꯕ ꯑꯍꯟꯁꯤꯡꯗ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯁꯣꯏꯗꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯁꯤꯖꯟ ꯆꯪꯉꯛꯑꯅꯤ
ꯑꯖꯃꯥ ꯂꯩꯕ ꯂꯪꯁꯀꯤ ꯂꯥꯏꯅꯥ ꯂꯩꯕꯁꯤꯡꯗꯤ ꯃꯊꯥ ꯁꯥꯕ ꯍꯧꯔꯅꯤ ꯀꯩꯗ ꯇꯥꯏꯅꯗꯣꯏꯅꯣ ꯁ꯭ꯄ꯭ꯔꯦ ꯀꯣ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ sida taineba mana masing sida karamba mana masing ji sar kan kiur oigedabno aina ngasai su posam thaga sagimni pakhang ma maton pakhang ton adum pumphang da phangmani pungau da hobani agi yum da su hori adi huji akhoi gi lemram gi jaga iring mam gi jaga agi maning haitare ko sai sida su dum pung da hangmani adom gi lekai da su dum horungani pakhang ton si taseng hairgadi lungs ki lena leba azma leba any lungs ki lena oibe sista no mada maton se maton manga truk se akhui sak sab dei fresh oina sabi o thani hum sabi odum leptanam sabi odum kana badum lakani kana badum phangani si ahan singna loi takpi ramani si internet da sunum yaure kaino gi wa da sunatana adi sakhau da sakhau ki haire sakhau da lakse sakhau se ai sakhau na gi tasena sakhau ya kuin na gi khoigi matam khara laibak thidana saab se sang kitang nai gi daba matang ama lai gi punsi da ko sidiki sakhau gi ana se haugi bse sisida akoida tongtisi yempan mana phulu akharam na hari yempan mana phulu thau hai thai kana bagi su phangdi adi kharam na hai ngari do thilu thau hai adu mu thai thoina kana ba phang bra di phang bu oida adi kharam na mu hai re kaino du thau khoigi tul kaino se khoigi nungsi hidak se saslu natraga nungsi hidak se so kana bane emergency gi dadi thoina kanaramdre ngasibo ai kaudre matamdo tata magic kari kari si sel jingei matam ni line bus so so seling ai matam gi wari ni ko asi imphal dagi hale yumdi pale sha yaudre ad pabung do kaisang patagi ni mase nambolom da thabak to bane haujik lairam gidra lairam oidra haibidi khangde adu numitu da pabung na takpiram bado yam kana hoy kana ba phangi ai wari si lijar sinoksi interest lai tabu suai mana pabung sina akhoi gi medicinal plant akhoi gi manipur da hauriba ishagi maning maya da hauriba kunthong kari kari bufang mafam am da salasu phangiba sisigi mana mayam sigi sinja akhoi gi kana ba singsia pabung sina wangang leirame mayam si interest hoina ta inumisi asi ju kautri ada hangnei mai gi question komaina tawni hangnabisida ai hangi pabung ai sakhongna bu hida leina am khak lei akhoi gi acidity oiba gastric ka ba sumba ama lei pabung masi kumain tawraga phani haida mana yam laibani ibungo yam kane henjan gharagadi pungthon manase kasu kanai pungthon manase pabung sina haisina nangi sakhaugi endoscopy colonoscopy loina lawe adubu colonoscopy di thoina sokte endoscopy da sakhauji kitang di some asisdagi torupane ada man pabung sina haibiri sina karigumba sakhau sina yam hena soksin giba tar banangonda yam nuai ta batar gadi pungthon mana do heo he kanda isingda phulo sangtik sangna aduga glass ama phak yaubani glass masa ma thaksalo yam henjana su thakanu sumana pabung sina takpirame aduna taba emergency ngahaki akoina lam ama sathu ena khalasi puk saugale puksi pro sa kai saugale ena khalasi sigi matam sida pungthon manase isinaw sing khuba mama hi akanda saisin biu sasin biu thaksan biu ising tawraga aduda kana base dum akhoi sakhau se dum ingthaba phangane ba sumaina takpirame adu akhoi migraine koksikpa si gi hidak sina pabung sina haram base akhoi chinaw sing masi kana brana su khale aina basin samna haiba tulsi manase khare hekpiro khuba mu hekpiro sa lonbiro sa haita bani ko khoi isingda phutpiro sangtrik sangai ko aduga glass masam tang hair kanda phong asabdo glass masam tang hair kanda thakpiu migraine koksikpa puba ngamdabado adu phagani akoina tawduisina koksi en hairsu painkiller hidam sasangani painkiller duna kidney da soiba mayam du koin khangdab sigi sanabi ma oina dumai sumain sum leide aduga da khoige sum nei naminasi nungsang painche
ꯀꯃꯥꯏꯅ ꯍꯪꯉꯤ ꯄꯥꯕꯨꯡꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯀ꯭ꯋꯥꯒꯨꯝꯕ ꯆꯥꯕ ꯀꯔꯤ ꯀꯔꯤꯁꯦ ꯄꯥꯏꯟ ꯌꯥꯝꯅ ꯅꯥꯒꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯟꯁꯦ ꯐꯅꯕꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞꯁꯤꯁꯨ ꯀ꯭ꯋꯥꯗ ꯂꯩ ꯍꯥꯏ ꯀꯃꯥꯏꯅꯅꯣ ꯄꯥꯕꯨꯡ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥ ꯃꯅꯥ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥ ꯃꯅꯥꯁꯤꯗ ꯀ꯭ꯋꯥ ꯃꯔꯨꯁꯦ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯍꯥꯞꯄꯤꯔꯣ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯁꯨꯅꯨ ꯍꯥꯞꯀꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯇꯤꯜꯍꯧ ꯀꯥꯟꯅ ꯍꯥꯏꯅꯕ ꯃꯁꯥ ꯃꯁꯥ ꯆꯥꯎꯕ ꯃꯆꯥ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ 3-4 ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯧ ꯅꯣꯡꯃꯗ 2ꯔꯛ ꯅꯠꯇ꯭ꯔꯒ 3ꯔꯛ ꯆꯥꯎ ꯈꯣꯡ ꯍꯥꯝꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯨ ꯄꯥꯏꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯄꯥꯏꯟꯁꯤ ꯌꯥꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯗꯤ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯍꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯐꯕ ꯉꯝꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯄꯥꯕꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯐꯥꯁꯇꯤꯡ ꯇꯧꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯁꯦꯜꯁꯦ ꯅꯣꯡꯃꯗ ꯁꯦꯜꯁꯦ ꯃꯌꯥꯝ ꯑꯃ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯀꯦꯟꯁꯔ ꯁꯦꯜꯁꯦ ꯌꯥꯝꯅ ꯑꯔꯥꯝꯕ ꯃꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯛꯆꯥꯡꯁꯤꯗ ꯑꯔꯥꯝꯕ ꯌꯥꯝ ꯐꯥꯎꯒꯅꯤꯅ ꯍꯥꯏ ꯑꯗꯨꯅ ꯐꯥꯁꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯐꯥꯁꯇꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯦꯟꯁꯔ ꯁꯦꯜꯁꯨ ꯍꯥꯠꯇꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯐꯥꯁꯇꯤꯡ ꯇꯧꯕ ꯆꯠꯅꯕ ꯈꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯀꯣ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯤꯃꯛ ꯁꯥꯏꯟꯇꯤꯐꯤꯛ ꯚ꯭ꯌꯨꯗ ꯌꯦꯡꯉꯨꯔꯒꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯥꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯑꯣꯚꯔꯋꯦꯠ ꯑꯣꯏꯔꯦ ꯏꯁꯥꯁꯦ ꯑꯣꯚꯔꯋꯦꯠ ꯑꯣꯏ ꯑꯗꯨꯒ ꯑꯩꯁꯤ ꯏꯁꯥꯁꯦ ꯃꯌꯦꯡ ꯏꯇꯥ ꯇꯥꯗꯦ ꯑꯣꯚꯔꯋꯦꯠ ꯑꯣꯏ ꯍꯥꯏ ꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯗꯥꯡꯒꯤ ꯗꯤꯟꯅꯔꯁꯦ ꯆꯥꯛ ꯆꯥꯕꯁꯦ ꯄꯨꯡ 6ꯇꯒꯤꯅ 6:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯆꯥꯎ ꯍꯥꯏ ꯅꯨꯡꯗꯥꯡ ꯄꯨꯡ 9-10 ꯊꯦꯡꯅ ꯆꯥꯕꯁꯤ ꯁꯤꯒꯤ ꯂꯝꯗꯝꯅꯕꯁꯤ ꯊꯝꯒꯅꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯥꯝꯃꯁꯨ ꯏꯁꯤꯡꯒꯨꯝꯕꯅ ꯁꯨꯝ ꯃꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯆꯥꯕ ꯇꯣꯛꯑꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯣꯝꯗ ꯌꯦꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8 ꯇꯥꯔꯛꯀꯗꯧꯔꯦ 8:30 ꯑꯗꯨꯋꯥꯏꯗꯗꯤ ꯑꯩ ꯋꯥꯀꯤꯡ ꯆꯠꯂꯅꯤ ꯄꯨꯡ 6ꯇꯩꯅ 6:30 ꯐꯥꯎꯗ ꯑꯗꯨꯝ ꯆꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯉꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡꯅ ꯌꯦꯃꯦꯟꯒꯤ ꯍꯨꯇꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯃꯔꯨꯑꯣꯏꯅ ꯑꯣꯏꯜ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯂꯩꯕ ꯖꯒꯥꯅꯤ ꯖꯒꯥꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯍꯣꯗꯩꯗꯥ ꯀꯧꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯆꯧꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯛ ꯃꯇꯤꯛ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯇꯥꯏꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯒꯨꯖꯔꯥꯠꯇ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯒ ꯁꯦꯝꯃꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯒꯗꯣꯏꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ 1.6 ꯀꯔꯣꯔ ꯐꯦꯛ ꯅꯣꯠ ꯐꯥꯈ꯭ꯔꯦ 1.6 ꯀꯔꯣꯔ ꯐꯦꯛ ꯅꯣꯠ ꯑꯗꯨꯕꯨ ꯐꯦꯛ ꯅꯣꯠꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣ ꯌꯥꯎꯏ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯥꯡꯅ ꯀꯣꯛꯁꯦ ꯂꯨꯁꯦ ꯀꯣꯛꯑꯀꯥꯟꯗ ꯌꯥꯎꯏ ꯑꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯍꯨꯠꯇ ꯑꯅꯨꯄꯝ ꯈꯦꯔꯅ ꯐꯤꯂꯝ ꯀꯨꯝꯕ ꯑꯃꯈꯛ ꯂꯩꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯅꯨꯄꯝ ꯈꯦꯔꯒꯤ ꯐꯣꯇꯣꯁꯦ ꯍꯥꯞ ꯂꯩꯔꯝꯃꯦ ꯀꯣ ꯍꯧꯖꯤꯛꯀꯤ ꯐꯦꯛ ꯅꯣꯠ ꯐꯥꯔꯤꯕ ꯐꯦꯛ ꯅꯣꯠ ꯁꯤꯡꯁꯤꯗ ꯑꯗꯨꯒ ꯔꯤꯖꯥꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯔꯤꯁꯣꯜ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯗꯨꯃꯥꯏꯅ ꯊꯥꯏ ꯑꯁꯤꯁꯦ ꯐꯥꯒꯠꯈꯔꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯣꯜꯁꯦꯜ ꯇꯧꯕ ꯀꯝꯄꯅꯤ ꯑꯗꯨꯝꯕꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯄꯅꯤ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯨꯖꯔꯥꯠꯀꯤ ꯅꯔꯥꯡꯄꯨꯔ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯁꯦ ꯁꯤꯗ ꯀꯦꯁ ꯑꯃ FIR ꯄꯥꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯇꯥꯕꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯅꯨꯄꯝ ꯈꯦꯔꯅ ꯐꯤꯂꯝ ꯀꯨꯝꯕꯗꯣ ꯃꯥꯁꯨ ꯃꯔꯨ ꯀꯣꯛꯄꯅꯦꯕ
ꯃꯥꯏ ꯐꯣꯇꯣꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯕꯨꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯤꯗꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯋꯥꯍꯪ ꯑꯃꯈꯛ ꯊꯝꯖꯔꯝꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯁꯨ ꯁꯦꯝꯁꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯥꯒꯤꯗꯣ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯂꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯇꯧꯔꯤꯕ ꯂꯦꯕꯦꯅꯟꯗ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯪꯕ ꯆꯤꯡꯅꯕ ꯑꯗꯨꯝ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯃꯥꯏꯟ ꯒꯦꯝ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯑꯥꯎꯟ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅꯗꯤ ꯃꯔꯤ ꯂꯩꯅꯩ ꯑꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯣꯡꯃ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯃꯔꯤ ꯂꯩꯅꯔꯤꯅꯣ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯦ ꯍꯥꯞꯍꯟꯅꯤꯡꯉꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯀꯣ ꯃꯁꯤꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯝꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯩꯅꯣꯗ ꯅꯩꯅꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯟꯗꯛꯇꯤ ꯈꯤꯇꯪꯗꯤ ꯑꯩ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯀꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯛꯄ ꯈꯣꯠꯂꯛꯄ ꯑꯁꯦ ꯀꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯇꯥꯕꯗ ꯌꯦꯡꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯦꯡꯅ ꯀꯀꯥ ꯐꯨꯟ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯝ ꯊꯣꯏꯅ ꯀꯥꯏꯗꯦ ꯑꯩꯗꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯒꯠꯄꯤꯔꯛꯑꯣ ꯑꯗꯣꯝꯒꯤ ꯍꯩꯖꯕꯗ ꯆꯦꯅꯦꯜ ꯁꯦꯝꯒꯠꯄꯤꯌꯨ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯦꯟ ꯇꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯑꯩ ꯊꯣꯏꯅ ꯃꯨꯛꯕꯥꯡ ꯅꯨꯡꯕꯥꯡ ꯌꯦꯡꯗꯦ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯖꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯔꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯌꯦꯡꯗꯦ ꯑꯩꯒꯤꯕꯨ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯅꯩꯅꯕ ꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯁꯨ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡ ꯄꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯂꯩꯅꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯐ꯭ꯔꯤꯀꯥꯒꯤ ꯘꯅꯥ ꯍꯥꯏꯔꯤꯗꯣ ꯃꯪꯀꯤ ꯄꯣꯛꯁꯀꯤ ꯋꯥꯔꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯒꯅꯤ ꯏꯟꯇꯔꯅꯦꯠ ꯀꯔꯤꯗꯒꯤ ꯂꯩꯅꯥ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯁꯤꯁꯨ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩ ꯀ꯭ꯂꯥꯏꯃꯦꯠ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯆꯦꯟꯖ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯂꯥꯏꯅꯥꯁꯦ ꯃꯈꯟꯁꯦ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯃꯪꯀꯤ ꯄꯣꯛꯁꯀꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯣꯏꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯥꯁꯦ ꯑꯐ꯭ꯔꯤꯀꯥꯒꯤ ꯘꯅꯥꯁꯦ ꯁꯤꯁꯤꯗ ꯁꯟꯗꯣꯔꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯀꯔꯤ ꯂꯥꯏꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯗ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩ ꯉꯁꯥꯏꯗ ꯊꯦꯡꯅꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗꯔ ꯀꯔꯤꯗꯅꯣ ꯑꯩ ꯀꯥꯎꯔꯦ ꯅ꯭ꯌꯨꯁꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯩ 5-6-7-9 ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯝꯃꯤ ꯉꯥꯏꯍꯥꯛꯇ ꯑꯃꯗ ꯀꯩ ꯌꯥꯎꯏ ꯑꯃꯗ ꯀꯩ ꯌꯥꯎꯏ ꯁꯨꯝ ꯌꯦꯡꯅꯕ ꯑꯗꯨꯗ ꯊꯦꯡꯅꯕꯅꯤ ꯍꯧꯖꯤꯛꯀꯤꯁꯤ ꯍꯌꯦꯡ ꯁꯦꯝꯇꯣꯛꯑꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯅꯥꯅꯣ ꯀꯔꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯁ ꯏꯇꯤꯡ ꯖꯄꯥꯟꯒꯤ ꯇꯧꯈꯤꯀꯣ ꯑꯗꯨꯕꯨ ꯖꯄꯥꯟꯒꯤꯁꯦ ꯊꯣꯏꯅ ꯁꯟꯗꯣꯔꯛꯈꯤꯗꯦ ꯃꯪꯀꯤ ꯄꯣꯛꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯌꯥ ꯌꯧꯔꯛꯑꯦ ꯑꯗꯨ ꯌꯧꯔꯛꯑꯦꯅ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯥꯝꯅ ꯄꯦꯅꯤꯛ ꯑꯣꯏꯁꯜꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤꯁꯤꯗꯩꯅꯤ ꯑꯁꯨꯝꯕ ꯂꯥꯏꯅꯥ ꯑꯃ ꯁꯟꯗꯣꯔꯛꯑꯦ ꯍꯥꯏꯔꯛꯄ ꯂꯥꯏꯅꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯅꯧꯕ ꯂꯥꯏꯅꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯈꯠꯅꯈ꯭ꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗꯀꯤꯗꯨꯗ ꯃꯌꯥꯝꯁꯦ ꯀꯤꯅꯈ꯭ꯔꯕꯅꯤꯅ ꯑꯅꯧꯕ ꯑꯃ ꯂꯥꯏꯅꯥ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯤ ꯖꯔ ꯁꯟꯗꯣꯔꯛꯀꯗꯕꯩ ꯑꯗꯨꯃꯥꯏꯅ ꯅꯤꯡꯅꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯍꯦꯜꯊ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ
ꯑꯗꯨ ꯂꯥꯏꯅꯥꯗꯨ ꯀꯩ ꯂꯥꯏꯅꯥꯅꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪ ꯐꯥꯛꯑꯒ ꯁ꯭ꯃꯤꯠꯁꯦ ꯑꯩꯒꯤ ꯑꯅꯣꯞꯇꯨ ꯂꯥꯏꯅꯥ ꯃꯃꯤꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯍꯥꯏ ꯁꯤꯗꯤ ꯑꯣꯟꯅꯔꯦ ꯁꯤꯗꯗꯤ ꯃꯪꯀꯤ ꯄꯣꯛꯁꯀꯤ ꯑꯣꯏꯅ ꯍꯥꯞ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗꯨꯗꯤ ꯂꯦꯇꯦꯁꯅꯦ ꯅ꯭ꯌꯨꯁ ꯀꯩꯅꯣꯗꯣ ꯐꯥꯛꯇ꯭ꯔꯒꯗꯤ ꯐꯪꯉꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯗꯗꯤ Marburg virus disease, human monkeypox virus, and avian influenza. Sidi kainogini monkeypox kini ngasagidida monkeypox ki nati ai du ai namdana tijarake isin nausin kari lainano haibna singba ai dum namdana tijarake aduga na yemina si isin nausin na dum support obiro thaho muktang di si akhoi ina amna su saina gi matang da hana maugjedongi kari gi isin nausin semgre adugi makha deng xiaoping mathang mathang sum semagna na hai takpi rei yam nuai adubu ai kitang sumbagi politics ka kaino tawbse semdi semsi semakan su ai kitang kaino tawjige ta mong taroi da ba isininaw singna sina isininaw gaina su ai gi thagat kiba video sing du yengbiba matamda dum kisu mong tarmo hai bai dum khang adu kitang khudong sa de adu khudong sa da bani ko ai thani simang tang di ngai biyo sida laptop lobuna faduira tablet lobuna faduira isi gyan ta de du fagadaba do dum kano tawraga dum lawrage ameta bu amabu kano taw di yare madu danga lawraga di video singa sai gi explanation gi hanagi mamang da tawgi be explanation do dumaina explanation se tawrakan di sinau singa ai phajana mong ta na semna ba honarake aduga microphone amatanga microphone se ai amabu di lei hana mamang da khoigi puran thaba maitei gi senen do hogdingai mamang da senen ama kano tawrme inaw magi inaw nupa magi da ai ngangame magi senen da explanation tawraga madu da lai gibne makhon se seng da bhai ta ai nan sisinabni yam phajan ba noise reduction se adu matik lai adumaina aduna isinaw sing kano tawmina si mayam gi support yaudragadi aina kisu mai pakpa ngamgada ba sunate adu yam interesting oiba akhoi kanagada ba khaktang semse health gi matang du oirasu history gi matang du oirasu history dagi history ji kari no habda ngasai gi akhoi tamakon akhoi gi north eastern ji tholokpa yaba condition akhoi mayong narakpa yaba situation kaya ama isininaw sing leitaba nati hojik si sahi amani gi matung sida akhoi gi north eastern pumba sida kaino olakadoba olakpa yaba gi mong mato ko aduga lainariba leibamga lainariba tension sing akhoi north amasung south korea ga lainariba tension sing sigi matang da kano tor akhoi gi loina semtoksi tha amani dangdi ngai biyo adubu hayengse karino akhoi gi ghana da laina anoba mamuk santorakan santoi madu kano torpa yai santokpa ya akhoi gi santorpa ya bagi possibility lai haibna singba ke yengmina se aduga ai kaino so update pujarake ukraine amasung russia gi leiribu hujik kan situation si karino haibama masai gi madugi matang su kitang adum nainamina si anyway masigidi kaino ibunga science ki matang dani science ki matang ni sinausing aduna science ki hai athokani da ko huisina maro ama science ki matang da sinau singaina ai khang haidana haijabana sade ko science ki tu nga sigi science ki matang da si saba yai si tawbe si tawbanu si keno tawbe yai do ai khang haidana haijabana sade ai gi isanu pada tawgi sida kari haigani asa aisu angangu oi masu angangu oi na tawrokpani na ngaugidana aisu thibe aba thirakanda
ꯌꯨꯇ꯭ꯌꯨꯕꯇ ꯑꯐꯥꯎ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯣ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯏꯟꯁꯀꯤ ꯃꯇꯥꯡꯗ ꯄꯥꯕꯣ ꯀꯩꯌꯣ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯩꯗꯤ ꯏꯁꯥꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯣꯇꯦꯜꯒꯤ ꯄꯣꯠꯁꯦ ꯏꯆꯥꯉꯩꯁꯤꯗ ꯌꯥꯝꯅ ꯅꯦꯝꯅ ꯄꯤꯖꯩ ꯁꯥ ꯉꯥꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯁꯦ ꯕꯣꯏꯂꯔ ꯀꯩꯀꯩꯁꯦ ꯁꯤꯁꯨ ꯑꯩ ꯌꯥꯝ ꯅꯦꯝꯅ ꯄꯤꯖꯩ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯕꯣꯏꯂꯔ ꯀꯩꯀꯩ ꯆꯥꯗꯅꯕꯅ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯌꯦꯟ ꯑꯗꯨꯃꯥꯏꯅ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯔꯨ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯕꯣꯏꯂꯔꯁꯤꯁꯨ ꯆꯥꯕ ꯌꯥꯝ ꯂꯨꯏ 45 ꯗꯦꯖꯇ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃꯁꯨꯡ ꯏꯁꯇꯦꯔꯣꯏꯗ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯀꯥꯟꯗ ꯄꯤꯖꯕ ꯁꯥ ꯉꯥꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯟꯖꯨꯝ ꯇꯧꯔ ꯆꯥꯔꯀꯥꯟꯗ ꯀꯔꯤꯅꯣ ꯑꯐꯕ ꯄꯣꯔꯛꯀꯗꯣꯏꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥꯁꯤꯡꯒꯤ ꯆꯤꯟꯖꯥꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯪꯅ ꯆꯠꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯁꯨꯗꯅ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯁꯨꯒꯔ ꯂꯥꯛꯄ ꯑꯗꯩ ꯁꯨꯝꯕ ꯀꯃꯟ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯁꯥꯏꯅꯁꯀꯨꯝꯕ ꯀꯣ ꯑꯗꯩ ꯆꯈꯥꯎ ꯁꯣꯛꯄꯅꯆꯤꯡꯕ ꯁꯨꯝꯕꯁꯦ ꯀꯃꯟ ꯑꯣꯏꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯗꯨꯗ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯂꯥꯟꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ꯭ꯔꯥ ꯅꯦꯇꯣꯒꯤ ꯄꯋꯥꯔ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ꯭ꯔꯥ ꯕ꯭ꯔꯤꯛꯁ ꯀꯟꯇ꯭ꯔꯤꯁꯤꯡ ꯂꯩꯕꯥꯛꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ ꯁꯤꯁꯤꯅ ꯀꯔꯝꯕꯅꯣ ꯀꯥꯎꯟꯇꯔ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯤꯁꯤꯗ ꯏꯟꯗꯤꯌꯥꯁꯦ ꯆꯤꯡꯉꯒ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ ꯏꯟꯗꯤꯌꯥꯁꯦ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ USA ꯅ ꯇꯧꯔꯒ UNOꯗ ꯄꯔꯃꯤꯅꯦꯟ ꯃꯦꯝꯕꯔ ꯄꯤꯅꯕꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯁꯤꯅ ꯕ꯭ꯔꯤꯛꯁꯇꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ